Malemgi Keithel Lupa Crore Humfadra Mathoiga Lakh Taramangagi Senfam Oigadaba METHAMPHETAMINE tablet kilogram 3 gram chama ASSAM rifles amadi Mizoram gi Zokhauter police anigi apunba team amana ngarang numidang Fagatpa Ngamkhre masigi matakta crystal methamphetamine kilogram 3 gram chamasu team aduna fagatki ngarang numidang hariba methamphetamine sing adu Champhai district gi manung chana leiba Zokhauter gi Venkai hariba mafam adudagi fagatki bagal lonina mioi amasu fagatki faraba mioi adudi Vanlarua Koi Masagi Jay Yankhimapan Sure, Aizolgi, Chinga Vengtagini, Fagalaba methamphetamine sing Aduga Mui Aduga Punna, Zokhauter Police Kosina Krehari. Malemgi Keithel Lupa Crore Humfadra Mathoiga Lakh Taramangagi Senfam Oigadaba methamphetamine tablet kilogram 3 gram chama ASSAM rifles amadi Mizoram gi Zokhauter police anigi apunba team amana ngarang numidang Fagatpa Ngamkhre masigi matakta crystal methamphetamine kilogram 3 gram chamasu team aduna fagatki ngarang numidang hariba methamphetamine sing adu Champhai district gi manung chana leiba Zokhauter gi Venkai hariba mafam adudagi fagatki bagal lonina mioi amasu fagatki faraba mioi adudi Vanlarua Koi Masagi Jay Yankhimapan Sure, Aizolgi, Chinga Vengtagini, Fagalaba methamphetamine sing Aduga Mui Aduga Punna, Zokhauter Police Kosina Krehari.